Manipur Top Trending News na tungan ba reliable source hindi ko charga. Matamatang oiba maru oiba ipausing patukan khangjari. Ngasi Megi tarik taraga mapan Tuesday numiti maru oiba ipausing update pisari ahan ba pauda petrol amasung diesel tanker marfuga mapan thunglar basu miyamna pakat poleida thau pangleida laisina kai. Kuki inpi Manipur gi total shutdown da Manipur lenga na kari su tawung amdre. Nagaland panduna lerpa truck sing miwa tabdagi thaujinerkle Senapati district ta gari chamri ga tararom Imphal yor pangamdana laidi. Nupi macha amagi ikai khumnaba mahan bikiba naha ama chahi taragi fadok pikhe Mirial sangda asi baksang munabadagi punage tawkre. Tamenglongi deputy commissioner na district asigi khunja singda section wa fongdokre. Tamenglongi miyamna Imphal da chatok chasin tawbuda security convoy galunena chatpiu haikre. National highway number 38 Imphal dirba lambida passenger singda patanung da thokna ba numit khudingi matik chaba security PU ZYF ambush da lekhidaba SAS leader singda ex gracia pirgani CM ga unakiba SAS leader sing kagokpi amasung senapati da chatkadori. Amaromdana LPG petrol amasung diesel gi award plate IOCL pau sandok na pizari ahan bada Kuki inpi Manipur gi total shutdown da Manipur lenga na kari su tawung amdre. Nagalin na pandun lerpa truck sing miwa tabadagi thaujinerkle senapati da gari chamri ga tararom Imphal yorpung amdana pandun lai hari. Portland amasung Kojimda ambush ki thoktok thokram matung mathangi numita Kuki inpi Manipur na Prime Minister Narendra Modi da starter of demand yawba memorandum ama pisin khibagi matung inna thabak pakhalaktriba amasung naga singna phajin khiba Kuki micham singi manungdagi khara thadorklabasu haujik fawadi mioi taraga mari thadokti hariduna thenkhang naina sangdoktu chathakpa total shutdown gi khongjangda Manipur lenga na karisu tawung amdre. Kuki inpi Manipur na khongjang asi changsiladuna maru aina national highway number 2 Imphal Dimapur lambida Tatoksin yadabagi tungan bamhum singdagi samthanaba yauna pochei kya chinglakiba truck sing amasung passenger porpa bus winger singba gari chani rongi mathakta ngarang numidang fawba senapati district ki maudagina tatubi amadi makhan singba bamhum singda panduna lek ibagi mathakta mauge josulpa ngamdana Nagaland gi hujumada panduna lekpa pochei porpa truck chamga tararomna Nagaland gi mapum aduda numit masing yamna khamjindu lekpadagi miwatare thawdo asina maram oreduna ngarang numidang atheng fawda port puba truck Yangkai mau get lansilakre aduga ngasina atupa pot uba truck humpurom changsilakuna punna truck chamaga tararom state asigi ngakhaida lansilakre hari ngarang degen ngasi fawda changsilakiba truck sing asi tharga ngasi numidang atheng fawda Imphal joksil pangamdana Senapati district ki tungan bafumda panduna lerkiba bus winger yaroga punna gari chamri ga tararom sure hasigi tara humdoi dagi auraduna Kuki inpi Manipur na changsilakiba total shutdown gi khongjang namaram oiraduna Imphal joksilakpa ngamdana Senapati district tapalliba gari singi driver amasung Handaman Singidamak Narang Northeast Frontier of Trade Union gi Makada Manipur Drivers Association ga Chatminariba Senapati District Truck Drivers Union Singbana Chanthano Polam Sing Yantokre Amasung Ngasi Sumakata na highway paring asigi Kanglatungbigi amadi Senapati Singbata Satosin Yadana Pandun Lerpa Truck Singi Driver Handaman Singda Cheng Hawaii Thau Ising amadi Mana Masing Sing MDA na Tengbangkre Amaromdana Petrol amasung diesel truck Marfuga mapan thunglar basumiyamna Pakat poleida thau pangleida laisina khay. Kuki inpi Manipur na highway singda total shutdown gi khongjang changsinar padagi jiribam da pandun lerki ba apunba truck chamal kunga taruki manungda petrol tanker nifuga manga amasung diesel tanker nifuga mari yauna umfuga mari CRPF ki B company gi assistant commandant amana lusingduna ngak selaga Imphal yawkrabasu Imphal East Imphal West sauna tampaki district khara dalaiba oil pump singi manungdagi kharana petrol nil haiba poster sing Ekanal padagi pam ayambada miyamna pakat pochei tawduna pakat polei tawduna petrol amasung diesel sing pangleida laisina khre all Manipur Petroleum Tankers and Drivers Union dagi phangba pawgi matung ina ngasi Imphal yorkraba truck singi manga LPG taret petrol nifuga manga diesel nifuga mari yauna cement taraga humdoi tent ahum alu ama chips ama noodles ama kolik ama Tilho ani water bottle ama amasung lafoi porpa ama yauna punna truck chama kunga taruk tunglare hari amaromda Mirial sangda asi baksang munabdagi funagi tawkre hari ngasi ayupung nipan ga makhairom tarpada Imphal PS na konba all ambulance ki asan bayum amada lerkibi moirang them lainubam laikai dagi angom tombigi loinabi eveni eres abid chahi nifuga taret kobinupi amagi haksang police na rims ki Mirial sangda Postmortem examination tauba loiraga aroiba mathong mangam pangtoknaba nupa mayumna punaba honaringaida laikidribigi singdada leiba mapamgi mioi sing laklaga nupa mayumna haksang pubi yaroi haiduna mungnarpadagi imung anigi marakta khutthoknage tawkre hairi Merial sangda thawdo adu thorpadagi police na nakal animak control tawki loinana
Aksang adui aroiba mathong mangam pangthoknabagidamak mapurabagi kanguna puki hari makha tarkpada nupi macha amagi ikai khongnaba mahan bikiba nupa ama chahi taragi fadok pikre ngasi dagi na chahi taruk lomgi mamang kumja 2020 gi April taraga humdoida matamdu ta masagi chahi taraga manga khakta ngairibi Langgol Game Village Zone 2 gi nupi macha amabu mafum adugi lambi dagi farga lotchinduna thamla matungda ikai khongnaba mahan bikibani haina police na frame torpa charshita yumpham oiduna chathar ko wild da maralare haiduna lauthokhraba naha ama chahi taragi fadok pikre lamfil fatalaiba fast track special court number 2 Manipur gi Judge W Tonen Maitegi court na chahi taragi fadok pikhraba naha asigi maming nongdam awang lekai dagi pangamba sanajawba chahi kuntraga mathoi apokpa lekhidraba pi ibomcha kawi mahakna nupi masa asigi ikai khumnaba mahan bikiba matamduda mahak masagi chahi kunga taruk khakta ngairi haidi thaudo asigi matangda nupi masa asigi apokpana report torpadagi lamfel PS na case ama register tawguna lakhotkibani police chatharpa investigation da naha asi phabaga loina court da submit torpa charshita yumpham oiduna court asina special trial POCSO case number 2 of 2021/15/2025 lakotuna wild chatharkibani hairi amaromda ambush da lekhidaba church leader singda ex gracia piragani CM ga unakiba church leader sing kangkokpi amasung senapati da chakadori tha asigi tarag humdeida thokiba ambush ki thodok tagi oirakliba phimam sing laksinduna ing tapa poraknabagi pandamda the minister na council for Baptist Church in Northeast India amasung Manipur Baptist Convention gi leader singa ngasi unaduna mifam pangthokre Deputy Chief Minister Loside Khoyauna pangthokhiba mifamda church singi lusingba singna furup anigi marta ing tapa pornaba thodang lawgani haina pangthokre church leader singi manungdagi team amana kangkopi da chatkani aduga atopa team amana senapati district chatuna nakal animakna fajinduna thamlakiba miyoi sing thadongna honagani hari church sing lusingba sing asida ambush da laikhidaba church leaders ahumgi imungda lengakna ex gracia piragani haibagi thajaba pikibaga loinana team animakna laikhidaba singi imungi miyoi singa unaduna awaba hongdokani amasung ing tapa hajil hanaba kangkokpigi Kuki church leader singasu wari sanagani hairi senapati gi khongchakta nagagi CSO singa wari sanaduna hojik maibnariba law and order gi phibam amasung mi fadu fajin tawbagi matangda warusin pornaba onagani su hairi Manipur gi India Reserve Battalion anigi Zemandar gi recruitment gi result lautopa kaurabra hanglaki Ministry of Home Affairs na ngasidagi chahi nipan longi mamang kumja 2018 gi March kunda pirakiba yaba aiba chirol number 16011/33/2027 PF.4 gi pera number 2 da hanglapagi matung ina Manipur lengangna India Reserve Battalion IRB gi anuba battalion ani lingnabagi recruitment ta battalion ani sigi jamandar kumja ga mathoi launabagi dama kumja 2019 gi January 5 dagi horoklaga mamangi kumja 2025 ki January taragani pan phawda recruitment asigi changyeng sing mapung fana pangthokrabasu hojik phawda result lauthoktabana Manipur lengangna recruitment asigi result lauthokpa kaurabra haibagi wahang sing hangnarakli amaromda LPG petrol amasung diesel gi award palaiti haina IOCL na pongdorakli chingmeironggi ariba Imphal Depoda Imphal Divisional Office oiriba Indian Oil Corporation Limited ki state level coordinator oil industries RK Mohenna ngasi thadok pachero amada Manipur hojik LPG petrol amasung diesel gi award palaiti haina miyamda khangalakli petroleum products sing asigi regular supply su Manipur simba thungna chathari haibaga loinana consumer singasu mipaibi ganu na chagana maram chadana LPG petrol amasung diesel laisinu thambiganu loinana container jerrycan barrel singba singda petrol amasung diesel laisinduna thambiganu su hairi miyamna pakhat polai tawbidana bagi damak customer singi register number mobile number dagi message call booking gi damak telephone number 8458955555 ta miss call tabiru SMS booking gi damak register mobile number singdagi refill haina English na iraga mobile number 7718955555 ta booking tabiu amasung IVRS booking gi damak na hairiba telephone number sida call tabiru hairi video si pagdala so kilang kibawa so mapigani channel si dong si video share mo subscribe ko video mo hanya itan thar ko kung amadi makatalaman di sa batalo ng